नुक्सासे याम नुंगाय अदु सागलकांदा याम सारे हौजिकसे याम थाजदना फेब्रुवारी फाउदी याम नुंगायबा सीजन ओइना थेंगनाजगिबनी ममांग मतमसिंगदि अदुबो हंदक्ति नुमित निनी ही ममांगदगी खंगसा सागलखरे तसिदैसदा हेमंता हायदना इनाव अमा ओजासिंग अमा लई हाय ngarang nungdawramde hapet thengnajarni magi mayunggi thongganda changjari lambido anoba thonbana toja masi ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯀꯩꯅꯣ ꯃꯇꯝꯗ ꯏꯁꯤꯡꯁꯦ ꯊꯨꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯅꯤꯅ ꯁꯟꯅꯤꯔꯣꯏꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝ ꯂꯩꯗꯅ ꯑꯗꯨꯅ ꯏꯁꯤꯡ ꯊꯨꯝꯈ꯭ꯔ ꯃꯇꯨꯡꯗ ꯁꯟꯅꯤꯔꯣꯏꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯌꯥꯝ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯊꯣꯡꯒꯠꯄꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯣꯛꯂꯛꯈꯤꯕ꯭ꯔꯥꯕ ꯃꯁꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯊꯣꯡꯂꯛꯄꯗꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯣꯏꯅꯦ ꯑꯗꯨ ꯁꯤ ꯊꯥꯗ꯭ꯔꯤꯉꯩꯗꯗꯤ ꯕ꯭ꯂꯣꯛꯁꯤ ꯊꯥꯗ꯭ꯔꯤꯉꯩꯗꯗꯤ ꯌꯥꯝ ꯋꯥꯌꯣꯡ ꯆꯥꯔꯝꯃꯣꯏꯅꯦ ꯀꯩꯅꯣ ꯀꯥꯗꯗꯦ ꯕꯣꯔꯁꯥꯗ ꯀꯥꯗꯦ ꯀꯩꯅꯣꯗ ꯅꯣꯡꯖꯨ ꯄꯟꯊꯥ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯑꯣꯖꯥ ꯕ꯭ꯔꯖꯀꯨꯃꯥꯔꯗꯤ ꯀꯩ ꯊꯕꯛ ꯇꯧꯕꯤꯔꯝꯃꯤ ꯑꯩ BRTFꯇ ꯀꯦꯖꯨꯑꯦꯜꯗ ꯑꯣꯏꯅ ꯆꯍꯤ 35ꯃꯨꯛ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯦꯃꯟꯇ ꯍꯣꯏꯗ ꯆꯪꯕꯤꯔꯣ ꯑꯩ ꯍꯦꯃꯟꯇ ꯅꯥꯎ ꯍꯦꯃꯟꯇꯁꯤ ꯁꯃꯥꯖ ꯁꯦवक ꯑꯣꯏꯅ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯄꯥꯔꯇꯤꯒꯁꯨ ꯌꯥꯎꯕ꯭ꯔꯥ BJPꯒꯁꯨ ꯁꯝꯅꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯥꯁꯦ BJPꯗꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯆꯍꯤ 5 ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡ ꯚꯣꯇꯔ ꯀꯔꯤꯁꯦ ꯃꯟꯗꯜꯒꯤ BJP ꯃꯟꯗꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐꯤꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯤ ꯑꯗꯨ ꯂꯣꯏꯅꯅ ꯃꯥꯅ ꯊꯕꯛ ꯍꯩꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ GPꯒꯤ ꯑꯣꯏꯅ ꯒꯥꯎ ꯄꯟꯆꯥꯌꯠꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯨ ꯃꯉꯣꯟꯗ ꯈꯨꯠꯁꯤꯟꯅꯗꯨꯅ ꯊꯥꯖꯕ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯂꯝꯕꯤ ꯊꯣꯡ ꯕ꯭ꯂꯣꯛ ꯁꯦꯝꯃꯤꯕ ꯈꯣꯠꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯍꯥꯛꯅ ꯆꯦꯟ ꯆꯣꯡꯗꯅ ꯃꯌꯥꯝꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯂꯝꯕꯤ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯁꯦꯝꯕ ꯍꯧꯒꯠꯂꯛꯄꯅꯤ ꯁꯤꯒꯤ ꯁꯣꯝꯒꯤ ꯌꯨꯝꯁꯤ ꯑꯍꯥꯟꯕ ꯌꯨꯝ ꯂꯩꯍꯧꯔꯦ ꯊꯣꯡꯒꯥꯟ ꯆꯪꯉꯛꯄꯗ ꯁꯤ ꯌꯨꯝꯂꯣꯟ ꯑꯅꯤ ꯁꯨꯔꯦꯀꯣ ꯑꯅꯤ ꯁꯨꯔꯒ ꯑꯗꯩꯗꯤ ꯂꯧꯕꯨꯛ ꯑꯃꯨꯛ ꯂꯩꯗꯣꯏꯔꯥ ꯑꯁꯣꯝꯗꯁꯨ ꯑꯗꯨꯝ ꯂꯧꯕꯨꯛ ꯂꯩ ꯂꯧꯕꯨꯛꯇꯤ ꯅꯤꯡꯗ ꯂꯩ ꯂꯧꯕꯨꯛꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯂꯧꯆꯥꯁꯤꯗꯤ ꯑꯁꯣꯝꯗꯒꯤ ꯅꯤꯡꯗ ꯂꯩ ꯑꯗꯨꯝ ꯎꯍꯟꯕ ꯌꯥꯏ ꯅꯣꯡꯆꯨ ꯍꯣꯏꯅꯦ ꯂꯧꯕꯨꯛꯅ ꯀꯣꯏꯁꯤꯜꯂꯛꯏꯅꯦꯕ ꯇꯨꯔꯦꯟꯅ ꯑꯗꯨ ꯇꯨꯔꯦꯟꯒꯤ ꯈꯣꯡꯕꯥꯟꯗ ꯂꯧꯕꯨꯛ ꯏꯪꯈꯣꯜ ꯂꯩꯅꯕ ꯑꯗꯨꯒ ꯇꯨꯔꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯕ ꯇꯨꯔꯦꯜ ꯖꯥꯇꯤꯡꯒ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜꯁꯦ ꯑꯁꯤꯅ ꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯦ ꯁꯦꯡꯅꯃꯛ ꯖꯥꯇꯤꯡꯒꯅ ꯀꯣꯏꯁꯤꯜꯂꯒ ꯊꯝꯃꯤ ꯍꯦꯃꯟꯇ ꯅꯪ ꯍꯧꯒꯠꯇ꯭ꯔꯤꯒ ꯌꯥꯝ ꯊꯨꯅ ꯀꯩꯅꯣ ꯇꯧꯔꯝꯃꯤꯗ ꯅꯠꯇꯦ ꯀꯨꯝꯊꯔꯛꯎꯅꯦ ꯑꯩꯈꯣꯏ ꯀꯥꯈꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯅ ꯍꯦꯃꯟꯇꯒꯤ ꯈꯨꯔꯨꯝꯖꯔꯤ ꯀꯥꯈꯠꯂꯔꯣꯏꯒꯦ ꯅꯠꯇꯦ ꯁꯤꯗ ꯂꯦꯞꯄꯣꯕ ꯑꯩꯅ ꯍꯪꯗꯣꯏꯁꯦ ꯁꯣꯝ ꯑꯁꯪꯕꯔꯣꯝꯗ ꯇꯧꯁꯦ ꯀꯩꯅꯣꯅꯦ ꯀꯃꯥꯔꯕꯣꯟꯗ ꯃꯩꯇꯩ ꯌꯨꯝꯊꯣꯡ ꯀꯌꯥ ꯂꯩꯒꯦ ꯅꯪꯅ ꯂꯣꯏ ꯈꯪꯅꯤꯅ ꯑꯩꯅ ꯊꯥꯖꯕ ꯈꯔ ꯂꯩ ꯃꯩꯇꯩꯔꯣ ꯌꯨꯝꯊꯣꯡꯁꯦ ꯌꯨꯝꯅꯥꯛ 30 ꯂꯩꯅꯤ 30ꯁꯤꯗ ꯀꯔꯤ ꯁꯥꯒꯩ ꯂꯩ ꯁꯔꯥꯡꯊꯦꯝꯅꯦ ꯈꯥꯏꯗꯦꯝꯅꯦ ꯃꯊꯪ ꯅꯤꯡꯁꯤꯡꯉꯒ ꯍꯥꯏꯔꯛꯀꯦꯀꯣ ꯃꯊꯛꯇ ꯂꯥꯏꯁ꯭ꯔꯝ ꯂꯩꯔꯦꯀꯣ ꯃꯊꯪꯗ ꯈꯥꯏꯗꯦꯝ ꯂꯩꯔꯦ ꯑꯗꯒꯤ ꯃꯊꯪꯗ ꯁꯔꯥꯡꯊꯦꯝ ꯂꯩꯔꯦ ꯁꯔꯥꯡꯊꯦꯝ ꯃꯊꯪꯗ ꯁꯔꯥꯡꯊꯦꯝ ꯃꯇꯨꯡꯗ ꯃꯥꯏꯕꯝ ꯂꯩꯔꯦ ꯌꯥꯡꯂꯦꯝ ꯂꯩꯔꯦ ꯖꯥꯝꯂꯦꯝꯁꯤ ꯃꯊꯪꯗ ꯃꯣꯏꯔꯥꯡꯊꯦꯝ ꯃꯊꯪꯗ ꯅꯣꯡꯊꯣꯝꯕꯝ ꯑꯗꯩꯗꯤ ꯊꯥꯎꯅꯥꯖꯝ ꯁꯦꯟꯖꯝ ꯑꯆꯣꯏꯕꯝ ꯂꯩꯕ ꯌꯦꯡꯈꯣꯝ ꯁꯥꯒꯩꯗꯤ ꯌꯥꯝꯃꯤ ꯅꯤꯡꯊꯦꯝꯁꯨ ꯂꯩ ꯅꯤꯡꯊꯦꯝꯁꯨ ꯌꯨꯝꯅꯥꯛ 3-4 ꯂꯩ ꯁꯥꯅꯧꯖꯝ ꯁꯨꯔꯦ ꯑꯗꯣ ꯁꯤꯒꯤ ꯀꯃꯥꯔꯕꯣꯟꯁꯤꯗꯗꯤ ꯍꯩꯒ꯭ꯔꯨꯖꯝ ꯕꯥꯃꯣꯟꯗꯤ ꯂꯩꯇ꯭ꯔꯥ ꯀꯅꯥꯅꯣ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯀꯩꯅꯣꯗꯤ ꯕꯥꯃꯣꯟ ꯂꯩꯇ꯭ꯔꯥ ꯕꯥꯃꯣꯟ ꯑꯅꯤ ꯂꯩ ꯌꯨꯝꯅꯥꯛ 4 ꯂꯩ ꯄꯨꯔꯥꯏ ꯂꯥꯠꯐꯝ ꯁꯥꯒꯩ ꯑꯃꯒ ꯀꯃꯥꯔꯕꯣꯟꯗ ꯕꯥꯃꯣꯟ ꯑꯩꯈꯣꯏ ꯃꯥꯟꯗꯣꯞ ꯂꯥꯏꯁꯪ 2 ꯁꯨꯅ ꯂꯩ ꯑꯗꯣ ꯕꯥꯃꯣꯟꯁꯦ ꯄꯨꯔꯥꯏ ꯂꯥꯠꯐꯝ ꯁꯥꯒꯩ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯃꯅ ꯀꯩꯅꯣ ꯑꯗꯒꯤ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯃꯤꯁꯤꯡ ꯀꯌꯥ ꯂꯩꯔꯤꯅꯣ ꯃꯤꯁꯤꯡꯁꯦ ꯑꯩꯅ 19 ꯀꯃꯥꯔꯕꯣꯟꯗ ꯃꯤꯁꯤꯡꯁꯦ 100 ꯃꯨꯛ ꯑꯣꯏꯅꯤ 100 ꯃꯨꯛ ꯚꯣꯇꯔ ꯀꯌꯥꯝ ꯂꯩꯔꯒꯦ ꯍꯣꯏꯗꯤ ꯚꯣꯇꯔ 100 ꯃꯨꯛ
bota mi se samni ning ko ingang singa botar da di missing se chhum jambi le ko ingang sing pa ga di missing ye heng re am botar masing ai ingang ingang masa di akhoi botar jaw de botar ne ba nang hai botar botar samri le kama bolje ado GPD kari GPD sesri GP ni sesri akhoi gi revenue village ro na Purandarpur adagi kaino di akhoi gi assembly di kaino di assembly di akhoi Borkhla 117 Borkhla block ka di leitra block lay block mari lay Borkhla sida assembly sida block mari lay noi sina kari block akhoi se Borkhla block ni GPD kari GPD sesri sesri GP su GP su sesri GP sesri ni GP sida akhoi review village ahum na kole hamba mangal re mi delimitation ni matung da review ahum lay ri ji som da labuk si jo maitai sing si labite sing labung ni akhoi gi sikena law ura akhoi hau nung law pa de asun tha lom da hingkon alu hoina ada khujik kano se kamal bon si da sarkar gi thabo inghang taw ni kyam sarkar gi thabo inghang taw di hoina si di khanya khala ha ta thabo inghang taw jawri ojaw be jawri retire oi gre hoji army oi ba police oi ba adu mo de lei army di masing jam gre jami army di yam lei ne Indian army di jami Maite gidi kano uga aga ojaga army ga to adagi kano di ko ye lokcha si yumthong khuding gi leina bor kram hai ta jum lok thong ni lerami hoji khara dingna lei bisu jawri khara jam lei bisu jawri adu gi loi di loi leini adu ni na chi khak khangning ba ado si Chanpur da hanguna bo Canada hangni nang na hoi ai Chanpur da sakani ngahang matung da ai geno ta akhoi energy si photo na masakani adu matang da ai Chanpur tamu ai ga sumena chappa jane chalani akoi bada maitai tari sesri le re sesri le re Kamarbon le re Chanpur le re Dungkor le re sumaina nak pada ade Kalinogor ai duna GP am da chare dolu GP da chare Kalinogor to rin asi akhoi sesri GP si da Kamarbon le re Chanpur le re sesri le re Dungkor le re mitai khunja mari le man to yumnak si kaino akhoi sang them ni sarang them ngasai gi yumnak pan bi gi sarang them na khwai am bro sai sang them na kha jame yumnak se jame akhoi gi thaina mamang ai da han ba khundar ko na sang them na si khundar ko aduna sum jamba degi sum matang jahi chani cham chani gi awalangai bente awalangai awagi mamang dai lakpani akhoi hanjin hairam yawa awa lang ba duri ko nani awa lan ta de mamang da khoi karbar toba ama toba business toba adu matang da sum ham jana si matam da akhoi si akhoi anjing hairam di jangol no remba sengdo ko sum lai ba kunjan mi sum jangol adu budi masana taw ni kunna no taw ba sum to jangol ko ga ni Manipur su ngai kunna no taw ba jangol ko akhoi ga punna sem akhoi na akhoi gi han laman ga punna lakmina ba akhoi gi aja wa khara jage han laman ga punna lakmina ba akhoi gi Dungkor rai je maide kun asiga su khal leimina ri akhoi mamang ai da Dungkor si turi no mamang ai da han laman chana khona music ti kusala bani na chatpo wana re hoji adagi masina akhoi gi labuk akhoi gi phau cheng ura chaba dagi mason gi awang lom dana akhoi gi hingon alu khamen kole hawai asin no hingon sagulai akhoi di sagulai se ya khara khana wai akhoi mi le ta akhoi phau oina sure se akhoi kumchi gi phau ni sina bora yami ha kumchi phau ni adu low bigha ke agi no sibo low bigha phau khoi se di phau jam phai phau se ubuda hakung gi sina kumchi gi ni hakung gi na sa kota akhoi hakung se nalina sijina dri aba khoi ado phau di hakung min nalli do tai ba sipro oi tai ba sili akhoi FCI na sum FCI na law ya content da singani ga sani pan mane ti bora ke no bora si masing thi di jam ga bora yang gue bosi ma thagdo le ma thagdo pokhala ka su wali asigi asumi sumang bora sina kali si akhoi gi saru ni san jana ba saru faise datinga chakholaga ising chawbogi keno leibro akhoi gi flood affected government na flood affected allow to bata di si sing che jam chawri de matai khaji khara gi sing di anda haidi hawi ba chahi adu lup phau ngam hode adu lup phau de
ꯑꯗꯨ ꯁꯨꯃꯥꯡꯒꯗꯤ ꯏꯁꯤꯡ ꯆꯪꯉꯝꯃꯤꯀꯣ ꯅꯣꯏꯅ ꯈꯪꯉꯛ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯉꯛ ꯃꯇꯝꯗ 2022ꯗ ꯑꯩꯈꯣꯏ ꯏꯖꯨꯝꯁꯦ ꯏꯁꯤꯡ ꯈꯔ ꯆꯪꯉꯨꯔꯦ ꯑꯗꯨ ꯃꯇꯨꯡꯗꯗꯤ ꯏꯁꯤꯡ ꯆꯪꯗ꯭ꯔꯤ ꯑꯗꯨꯏ ꯃꯃꯥꯡꯗꯗꯤ ꯑꯗꯨꯏ ꯃꯃꯥꯡꯗꯗꯤ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯒꯤ 2022ꯁꯤꯅ ꯈ꯭ꯋꯥꯏꯗꯩ ꯍꯦꯟꯅ ꯆꯥꯎꯈ꯭ꯔꯦ ꯑꯗꯨ ꯏꯃꯨꯡ ꯆꯪꯗꯦꯕ ꯑꯗꯨ ꯏꯃꯨꯡ ꯆꯪꯉꯤ 2020 ꯃꯊꯪꯒꯤ ꯆꯥꯎꯗꯗꯤ ꯆꯪꯗ꯭ꯔꯦ ꯐꯔꯦꯅꯦ ꯑꯗꯨ ꯈꯛ ꯄꯦꯃꯦꯟ ꯇꯧꯕꯒꯤ ꯁꯤꯗꯩꯁꯤꯗ ꯂꯥꯛꯆꯔꯒ ꯑꯩꯈꯣꯏ ꯀꯃꯥꯔꯕꯣꯟꯒꯤ ꯃꯤꯁꯤꯡ ꯀꯔꯤ ꯑꯗꯨꯗꯤ ꯀꯩꯅꯣꯗꯤ ꯀꯨꯝꯍꯩ ꯐꯤꯌꯣꯡꯗꯤ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯇꯧꯕ ꯀꯥꯡꯒ ꯆꯤꯡꯉꯤꯕ꯭ꯔꯣ ꯀꯥꯡꯁꯦ ꯆꯍꯤ 15 10ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯥꯡ ꯆꯤꯡꯉꯝꯃꯤꯀꯣ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯣꯡꯁꯦ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯀꯥꯔꯦꯟꯒꯤ ꯇꯥꯔꯁꯤꯅ ꯑꯩꯈꯣꯏ ꯀꯥꯡꯁꯦ ꯆꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯔꯛꯇ ꯀꯩꯅꯣ ꯇꯥꯔꯅ ꯊꯠꯄ ꯌꯨꯝꯒꯤ ꯇꯥꯔꯁꯤꯅ ꯑꯗꯨꯅ ꯀꯥꯡꯁꯦ ꯆꯤꯡꯗ꯭ꯔꯦ ꯑꯗꯒꯤ ꯂꯝꯕꯤꯁꯤ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯡꯈꯠꯂꯛꯏ ꯂꯝꯕꯤꯁꯦ ꯁꯔꯀꯥꯔꯒꯤ ꯁꯦꯡꯁꯟ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯥꯡꯁꯦ ꯍꯧꯖꯤꯛ ꯀꯥꯡꯁꯦ ꯆꯤꯡꯕ ꯉꯝꯗ꯭ꯔꯦ ꯀꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯆꯍꯤ ꯑꯩꯈꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯍꯟꯁꯤꯡꯅ ꯁꯥꯔꯝꯕ ꯀꯥꯡ ꯂꯩ ꯎꯒꯤ ꯆꯤꯡꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯥꯡꯗꯣ ꯀꯨꯏꯔꯕꯅꯤ ꯇꯦꯛꯊꯔꯛꯑꯦ ꯍꯧꯖꯤꯛ ꯃꯖꯀꯨꯃꯥꯔ ꯑꯩ ꯑꯍꯜ ꯂꯃꯟ ꯄꯨꯜꯂꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯇꯥꯃꯥꯂꯦ ꯍꯣꯏ ꯐꯝꯃꯤꯉꯩꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯃꯥꯔꯕꯣꯟꯗ ꯃꯤ ꯑꯃ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯁꯤ ꯑꯍꯟ ꯑꯃ ꯂꯩꯇ꯭ꯔꯦ ꯀꯅꯥꯒꯨꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯄꯣꯠꯂꯣꯏꯕꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯄꯣꯠꯂꯣꯏꯕꯁꯦ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯒ ꯍꯥꯟꯅ ꯄꯥꯎ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯎ ꯄꯣꯠꯂꯣꯏꯕꯁꯦ ꯑꯗꯨꯕꯨꯗꯤ ꯆꯟꯅꯔꯦ ꯃꯐꯝꯁꯦ ꯄꯣꯠꯂꯣꯏꯕꯒꯤ ꯃꯐꯝꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯁꯥꯒꯤ ꯂꯝꯗꯨꯅ ꯃꯃꯥ ꯑꯍꯜ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯂꯩꯕ ꯃꯇꯝꯗ ꯃꯥ ꯃꯐꯝ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯂꯝꯗꯨꯗ ꯃꯥꯒꯤ ꯍꯤꯡꯒꯣꯜ ꯃꯅꯨꯡꯗ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯃꯌꯥꯝꯅ ꯃꯗꯨꯒ ꯃꯐꯝ ꯁꯦꯝꯃꯒ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯈꯪꯉꯦ ꯑꯗꯨꯒ ꯆꯠꯅꯕꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯨꯔꯦꯜꯗ ꯇꯧꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯇꯧꯅꯔꯝꯃꯤꯅꯤ ꯑꯩꯈꯣই ꯈꯪꯉꯛꯄꯗ ꯍꯧꯖꯤꯛ ꯇꯧꯅꯕ ꯃꯐꯝꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯃꯪ ꯁꯥꯗꯅ ꯄꯨꯟꯅꯅꯦ ꯍꯥꯏꯗꯤ ꯃꯤ ꯌꯥꯝꯁꯤꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯪ ꯁꯥꯏ ꯃꯪꯗꯤ ꯂꯩ ꯈꯨꯟꯒꯤ ꯑꯣꯏꯅ ꯈꯨꯟ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯈꯨꯟꯖꯥꯅꯤꯒꯤ ꯑꯣꯏꯅ ꯃꯪ ꯍꯌꯦꯡ ꯍꯣꯔꯦꯟ ꯑꯣꯖꯥꯅ ꯀꯣꯏꯃꯤꯟꯅꯕ ꯃꯇꯝꯗ ꯑꯣꯟꯖꯒꯦ ꯑꯗꯨꯃ ꯌꯥꯝ ꯐꯔꯦ ꯃꯪꯗꯤ ꯂꯩ ꯑꯗꯒꯤ ꯑꯗꯨꯕꯨ ꯀꯔꯤ ꯗꯤꯖꯦꯟꯅ ꯅꯣꯏꯒꯤ ꯀꯔꯤ ꯀ꯭ꯂꯕ ꯍꯥꯏꯕ ꯀꯔꯤꯕ ꯀꯃꯥꯔꯕꯣꯟ ꯔꯥꯏꯖꯤꯡ ꯌꯨꯠ ꯀꯝꯃꯤꯇꯤ KRYC ꯍꯥꯏꯕ ꯑꯗꯨꯒꯤꯗꯣ KYC KRYC KRYC ꯀꯩꯅꯣꯗꯣ ꯀꯔꯤ ꯑꯗꯨꯒꯤ ꯐꯤꯜꯗꯤ ꯂꯩꯔꯕꯣ ꯑꯗꯨꯗꯤ ꯐꯤꯜꯗꯤ ꯂꯩꯖꯗꯦ ꯑꯩꯈꯣꯏ ꯅꯧꯅ ꯇꯧꯕꯅꯦ ꯍꯟꯗꯛ 2020 ꯅꯧꯅ ꯇꯧ ꯃꯁꯤ ꯌꯥꯝ ꯗꯔꯀꯥꯔꯅꯦꯕ ꯈꯨꯟꯖꯥꯁꯤꯡꯅ ꯄꯩꯁꯥ ꯈꯥꯏꯅꯔꯒ ꯂꯧꯅꯤ ꯈꯪꯗꯦ ꯀꯔꯤꯅꯤ ꯈꯪꯗꯦ ꯃꯐꯝ ꯂꯩꯕ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯔꯩꯕ ꯃꯤꯅ ꯀꯠꯄꯤꯕꯅꯤ ꯈꯪꯗꯦ ꯈꯨꯟꯖꯥ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯑꯣꯏꯅ ꯂꯝꯄꯥꯛ ꯑꯃ ꯄ꯭ꯂꯦ ꯐꯤꯜ ꯑꯃ ꯊꯝꯕ ꯍꯥꯏꯁꯦ ꯌꯥꯝ ꯗꯔꯀꯥꯔꯅꯦꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯁꯤ ꯀ꯭ꯂꯕꯁꯤꯅ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯖꯤꯕꯨꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯐꯨꯠꯕꯣꯜ ꯑꯇꯣꯞ ꯑꯇꯣꯞꯄ ꯈꯦꯂꯥ ꯑꯩꯈꯣꯏꯒꯤ ꯒꯦꯝ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯁꯥꯟꯅꯩꯀꯣ ꯃꯁꯤ ꯑꯗꯣ ꯂꯧꯕꯨꯛ ꯍꯥꯏꯗꯤ ꯂꯝꯗꯣ ꯀ꯭ꯂꯕꯁꯤꯒꯤ ꯂꯝ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯂꯝꯍꯥꯡ ꯑꯄꯥꯛꯄ ꯑꯝꯗ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯍꯜꯂꯤ ꯑꯉꯥꯡꯁꯤꯡ ꯁꯤꯒꯤꯁꯤ ꯅꯣꯏ ꯀꯃꯥꯔꯕꯣꯟ ꯈꯛꯀꯤ ꯅꯠꯇꯦꯕ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝꯁꯤꯗ ꯈꯨꯡꯒꯪ ꯑꯌꯥꯝꯕꯗ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯍꯧꯖꯤꯛ ꯀꯤ ꯃꯇꯝꯁꯦ ꯚꯣꯂꯤꯕꯣꯜ ꯁꯥꯟꯅꯕ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯌꯥꯎꯔꯝꯒꯅꯤ ꯂꯧ ꯂꯣꯏꯈꯤꯕꯁꯤꯗ ꯑꯗꯣ ꯂꯧ ꯎꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯑꯃꯨꯛ ꯇꯣꯛꯈꯤꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯈꯨꯟꯒꯤ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯍꯥꯏꯗꯤ ꯃꯥꯂꯦꯝꯁꯤꯅ ꯂꯩꯔꯤꯈꯩ ꯍꯥꯏꯇꯥꯔꯦ ꯂꯩꯍꯧꯅꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯒꯤ ꯑꯣꯏꯅ ꯄ꯭ꯂꯦ ꯐꯤꯜ ꯑꯃ ꯂꯝꯄꯥꯛ ꯑꯃ ꯂꯩꯍꯧꯕ ꯍꯥꯏꯁꯦ ꯌꯥꯝ ꯇꯉꯥꯏ ꯐꯗꯕ ꯑꯃꯅꯦꯕ ꯍꯌꯦꯡ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯡ ꯀꯔꯤ ꯊꯦꯂꯣꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯅꯕꯅꯤꯅ ꯗꯦꯕ ꯀꯔꯃ ꯊꯣꯛꯂꯛꯄꯗ ꯃꯥꯟꯗꯣꯞ ꯈꯜꯂꯒ ꯑꯗꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯦꯕ ꯅꯪꯒꯤꯗ ꯅꯆꯥꯅꯨꯄꯥ 3 4 ꯄꯣꯛꯁꯤꯜꯂꯦ ꯌꯨꯝ 3 4 ꯁꯥꯔꯛꯑꯦ ꯍꯧꯖꯤꯛ ꯇꯧꯔꯛꯑꯦꯅ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯂꯩꯅ ꯇꯧꯅꯔꯛꯏꯕꯁꯦ ꯃꯁꯤ ꯌꯥꯝ ꯗꯔꯀꯥꯔꯅꯤ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯗꯤ ꯇꯧꯕ꯭ꯔꯣ ꯀꯃꯥꯏꯅ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯑꯩꯈꯣꯏ ꯏꯄꯨꯗꯧ ꯄꯥꯈꯪꯕꯅꯤ ꯏꯄꯨꯗꯧ ꯄꯥꯈꯪꯕꯁꯤ ꯉꯁꯥꯏ ꯁꯤ ꯃꯃꯥꯡꯗ ꯁꯣꯝꯒꯤꯁꯦ ꯑꯩꯈꯣꯏꯁꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯁꯤ ꯄꯥꯡꯊꯣꯛꯏ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯤꯅꯦ ꯑꯗꯨꯕꯨꯗꯤ ꯍꯧꯅ ꯁꯥꯅꯤꯅꯦ ꯁꯣꯝꯗ ꯀꯁꯥꯔ ꯂꯩꯕꯥꯛ ꯍꯥꯏꯔꯒ ꯀꯩꯅꯣꯁꯤ ꯕꯔꯥꯛ ꯇꯝꯄꯥꯛꯁꯤ ꯑꯣꯏꯅ ꯂꯧꯔꯁꯅꯣꯕ ꯑꯩꯈꯣꯏ ꯀꯁꯥꯔ ꯂꯩꯕꯥꯛꯅꯤꯗꯅ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝꯁꯦ ꯍꯧꯖꯤꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯍꯨꯝꯁꯦ ꯂꯥꯏ ꯍꯔꯥꯎꯔꯤ ꯑꯗꯣ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯇꯧꯅꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯁꯅꯥꯃꯍꯤ ꯒꯧꯔ ꯈ꯭ꯔꯤꯁꯇꯥꯟ ꯀꯥꯏꯅ ꯈ꯭ꯔꯤꯁꯇꯥꯟꯗꯤ ꯂꯩꯇ꯭ꯔꯤ ꯃꯥꯜꯂꯦ ꯈ꯭ꯔꯤꯁꯇꯥꯟꯗꯤ ꯑꯣꯖꯥ ꯑꯃꯗꯤ ꯂꯥꯛꯑꯦ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯔꯦꯂꯤ ꯇꯧꯕ ꯉꯔꯥꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯗꯣ ꯆꯨꯝꯅ ꯃꯥ ꯙꯔꯃ ꯁꯟꯗꯣꯛꯄ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯈꯨꯡꯒꯪꯗꯒꯤ ꯇꯣꯉꯥꯟꯕ ꯈ꯭ꯔꯤꯁꯇꯥꯟ ꯙꯔꯃ ꯂꯧꯈꯤꯕ
ꯌꯥꯎꯗ꯭ꯔꯤ ꯌꯥꯎꯔꯨꯔꯁꯨ ꯃꯁꯥꯅ ꯃꯥꯒꯤ ꯂꯣꯏꯅꯅꯕ ꯃꯤ ꯂꯩꯇꯕꯅꯤꯅ ꯃꯥ ꯑꯗꯨꯃꯛ ꯍꯟꯗꯣꯔꯛꯈꯤ ꯑꯗ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯁꯄꯣꯁ ꯑꯄꯣꯛꯄ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯏꯊꯧ ꯈꯔꯁꯨ ꯂꯩ ꯑꯩꯈꯣꯏ ꯏꯈꯥꯟ ꯆꯠꯄ ꯑꯃꯒꯤꯅ ꯊꯕꯛ ꯑꯃ ꯊꯣꯛꯑꯦ ꯑꯗꯨ ꯃꯌꯥꯝ ꯒꯧꯔꯒꯤ ꯑꯇꯩ ꯑꯇꯩꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯆꯪꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯈꯨꯠꯁꯝꯅꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩ ꯑꯗꯨ ꯐꯩ ꯑꯗꯨ ꯐꯩ ꯀꯔꯤꯒꯤ ꯙꯔꯃꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟꯒꯗꯤ ꯑꯩꯈꯣꯏ ꯁꯨꯝꯅ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯊꯕꯛ ꯊꯧꯔꯝꯗꯤ ꯁꯤꯒ ꯇꯧꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯑꯄꯣꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯑꯅꯥ ꯑꯃ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯨꯠꯁꯝꯅꯔꯒ ꯆꯠꯃꯤꯟꯅꯩ ꯈꯨꯟꯖꯥꯁꯤꯡꯒꯤ ꯁꯤꯡꯂꯨꯞ ꯀꯥꯏꯗꯤ ꯂꯩꯕ꯭ꯔꯣ ꯁꯤꯡꯂꯨꯞ ꯂꯩ ꯈꯨꯟꯖꯥꯒꯤ ꯁꯤꯡꯂꯨꯞ ꯑꯅꯤ ꯂꯩ ꯑꯄꯣꯛꯄꯒꯤ ꯑꯣꯏꯅ ꯂꯥꯏꯁꯪ ꯑꯃ ꯂꯩ ꯃꯣꯏ ꯏꯊꯧ ꯏꯀꯥꯟꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯁꯄꯣꯁ ꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯌꯨꯝꯗ ꯑꯁꯤ ꯑꯅꯥ ꯑꯃ ꯊꯣꯛꯑꯦ ꯃꯥꯒꯤ ꯃꯥꯟꯗꯣꯞ ꯅꯨꯡꯗꯣꯞ ꯈꯟꯕꯁꯤ ꯃꯌꯥꯝ ꯆꯪꯉꯒ ꯈꯟꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯃꯌꯨꯝ ꯃꯁꯥꯅ ꯃꯌꯥꯝ ꯆꯪꯉ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯈꯨꯟꯗꯧ ꯁꯨꯕ ꯍꯥꯏꯅ ꯅꯣꯡꯃ ꯗꯤꯟ ꯑꯃ ꯂꯦꯞꯊꯣꯛꯑꯒ ꯀꯔꯤ ꯅꯨꯃꯤꯠ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯈꯨꯟꯖꯥꯒꯤ ꯂꯦꯞꯊꯣꯛꯑꯒ ꯀꯨꯟꯊꯧ ꯁꯨꯕ ꯍꯥꯏꯅ ꯀꯨꯟꯊꯧ ꯁꯨꯕ ꯍꯥꯏꯁꯦ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯄꯒ ꯌꯨꯝꯒꯤ ꯊꯣꯛꯇꯣꯏꯔꯥ ꯌꯨꯝꯒꯤ ꯑꯣꯏꯅ ꯃꯥꯏ ꯑꯉꯝꯕ ꯃꯤ ꯂꯥꯛꯑꯒ ꯅꯨꯄꯤꯁꯤꯡꯅ ꯅꯨꯄꯤꯒꯤ ꯑꯗꯨꯝꯗ ꯆꯥ ꯅꯨꯡ ꯂꯣꯟꯕ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯁꯨꯔꯤꯗꯨꯒꯤ ꯅꯤꯄꯥ ꯂꯥꯛꯄ ꯉꯝꯗ꯭ꯔꯁꯨ ꯑꯗꯨꯒ ꯅꯤꯄꯥꯁꯤꯡꯅ ꯈꯟꯕꯗ ꯆꯪꯕ ꯑꯩꯈꯣꯏ ꯋꯥꯅ ꯆꯤꯡꯕꯗꯤ ꯀꯃꯥꯏꯅ ꯑꯗꯨꯗꯤ ꯌꯨꯝꯕꯨꯗꯨꯅ ꯃꯊꯧ ꯇꯥꯕꯗꯣ ꯑꯋꯥꯠ ꯑꯄꯥꯗꯣ ꯑꯃꯗꯒꯤ ꯂꯧꯕ ꯈꯣꯠꯄ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯌꯨꯝꯕꯨꯅ ꯃꯗꯨ ꯑꯦꯔꯦꯟꯖ ꯇꯧꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯃꯗꯨ ꯈꯟꯅ ꯈꯣꯠꯅ ꯇꯧꯔꯝꯕꯗꯣ ꯅꯍꯥꯔꯣꯜꯁꯤꯡ ꯑꯍꯟꯁꯤꯡ ꯇꯧꯗꯅ ꯑꯗꯒꯤ ꯋꯥ ꯍꯩꯒ ꯁꯦꯝꯕ ꯈꯣꯠꯄꯗꯤ ꯈꯨꯟꯒꯤ ꯏꯃꯥ ꯏꯕꯦꯟ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯃꯄꯥꯟꯗ ꯆꯠꯅꯕ ꯃꯐꯝ ꯂꯩꯔꯤ ꯀ꯭ꯋꯥ ꯃꯛꯇ ꯀ꯭ꯋꯥ ꯀꯔꯃ ꯑꯃꯒꯤ ꯁꯥꯔꯙ ꯑꯃꯒꯤ ꯀ꯭ꯋꯥ ꯆꯅꯤ ꯆꯪꯗꯣꯔꯦ ꯆꯅꯤꯁꯤ ꯌꯨꯝꯂꯣꯟ ꯈꯔꯗ ꯀ꯭ꯋꯥ 5-10 ꯊꯥꯕ ꯍꯥꯏꯅ ꯀ꯭ꯋꯥ ꯊꯥꯕ ꯍꯥꯏꯅ ꯆꯠꯂꯤꯗꯨꯗꯤ ꯆꯠꯂꯤ ꯍꯧꯖꯤꯛꯁꯨ ꯆꯠꯂꯤ ꯍꯧꯖꯤꯛ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯁꯤꯕ ꯅꯥꯕ ꯂꯣꯏꯅ ꯀ꯭ꯋꯥ ꯊꯥꯔꯒ ꯀ꯭ꯋꯥꯁꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯅ ꯈꯦꯠꯂꯒ ꯄꯤꯔꯛꯑꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯝꯕ ꯑꯗꯒꯤ ꯁꯦꯝꯕꯁꯤ ꯑꯔꯥꯡꯐꯝ ꯍꯥꯏꯅ ꯆꯠꯅꯔꯦ ꯃꯅꯤꯄꯨꯔꯗ ꯁ꯭ꯋꯥꯏꯗꯗꯤ ꯇꯧꯔꯕ꯭ꯔꯥ ꯑꯔꯥꯡꯐꯝ ꯇꯧꯗꯦꯕ ꯍꯥꯏꯗꯤ ꯈꯨꯟꯖꯥꯒꯤ ꯏꯃꯥ ꯏꯕꯦꯟꯅ ꯁꯦꯝꯃꯤ ꯌꯥꯝ ꯐꯖꯅꯁꯨ ꯁꯦꯝꯃꯤꯅꯦ ꯑꯗꯨꯝ ꯐꯖꯅ ꯁꯦꯝꯃꯤ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯏꯄꯥꯟ ꯊꯥꯕꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯑꯉꯥꯡ ꯑꯃ ꯄꯣꯛꯑꯦ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯗ ꯅꯠꯇꯦ ꯏꯄꯥꯟ ꯊꯥꯕꯒꯤ ꯃꯔꯝꯁꯤ ꯃꯗꯨ ꯈꯪꯕ ꯀꯅꯥ ꯂꯩꯔꯝꯒꯅꯤ ꯏꯄꯥꯟ ꯊꯥꯕꯒꯤ ꯃꯔꯝꯁꯤꯗꯤ ꯑꯩꯈꯣꯏ ꯊꯥꯕ ꯈꯣꯠꯄꯗꯤ ꯑꯗꯨꯝ ꯎꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯅꯨꯡ ꯍꯨꯠꯄ ꯃꯔꯣꯜꯗꯣ ꯃꯗꯨ ꯀꯅꯥ ꯃꯗꯨ ꯈꯪꯕ ꯑꯍꯟꯁꯤꯡ ꯂꯩ ꯑꯗꯨ ꯃꯣꯏꯗ ꯑꯗꯨꯝ ꯈꯪꯒꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯥꯡꯀꯣꯛꯀ ꯇꯧꯕ꯭ꯔꯥ ꯑꯗꯨꯗꯤ ꯀꯩꯅꯣ ꯆꯥꯎꯔꯦꯟ ꯃꯇꯨ ꯏꯅꯤꯅꯦ ꯈꯪꯕꯗꯣ ꯏꯃꯣꯝ ꯂꯥꯏꯔꯤꯛ ꯃꯦꯔꯥ ꯂꯥꯏꯔꯤꯛ ꯇꯥꯕꯒꯗꯤ ꯆꯠꯅꯔꯤꯕ꯭ꯔꯣ ꯃꯦꯔꯥ ꯂꯥꯏꯔꯤꯛ ꯇꯥꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯛ ꯀꯌꯥ ꯇꯧꯗ꯭ꯔꯦ ꯑꯗꯒꯤ ꯀꯔꯤ ꯂꯩꯔꯤ ꯑꯩꯅ ꯂꯨꯍꯣꯡꯕꯗꯤ ꯑꯗꯨꯝ ꯀꯥꯏꯗꯅ ꯄꯣꯠꯂꯣꯏꯒ ꯁꯦꯠꯄ ꯀꯩꯗꯧꯕ ꯇꯧꯏ ꯑꯗꯨꯗꯤ ꯅꯪꯒꯤꯗ ꯂꯥꯞꯇ꯭ꯔꯤꯕ ꯂꯨꯍꯣꯡꯕꯗꯤ ꯑꯗꯨꯝ ꯄꯣꯠꯂꯣꯏ ꯅꯨꯡꯂꯣꯏ ꯁꯦꯠꯅ ꯑꯗꯨꯝ ꯇꯧꯔꯤ ꯏꯄꯥꯟ ꯊꯥꯕꯗ ꯁꯪꯒꯤꯠꯇꯣꯡꯒ ꯌꯥꯎꯔꯤꯕ ꯁ꯭ꯋꯥꯏꯁꯦ ꯏꯄꯥꯟ ꯊꯥꯕ ꯍꯥꯏꯁꯦ ꯑꯩ ꯑꯣꯖꯥ ꯁ꯭ꯋꯁꯇꯤ ꯄꯨꯖꯥꯗꯗꯤ ꯁꯪꯒꯤꯇꯣꯟ ꯌꯥꯎꯏ ꯂꯣꯏꯅ ꯌꯥꯎꯏ ꯆꯨꯝꯃꯤꯅꯦ ꯁꯣꯁꯇꯤꯁꯨ ꯃꯣꯏ ꯑꯗꯨꯅ ꯏꯄꯥꯟ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯅꯤ ꯀꯩꯅꯣ ꯇꯧ ꯅꯪꯅ ꯑꯈꯪꯕ ꯍꯥꯏꯕ꯭ꯔꯣ ꯍꯦꯃꯟꯇ ꯍꯣꯏꯒꯤ ꯏꯟꯗꯣꯟꯅꯦꯌꯦ ꯏꯟꯗꯣꯟ ꯃꯤꯡꯗꯤ ꯕꯤꯃꯣꯂꯥ ꯀꯩ ꯕꯤꯃꯣꯜꯅꯣ ꯑꯌꯨꯝ ꯅꯤꯉꯣꯜ ꯃꯌꯥꯡꯂꯃꯟ ꯅꯤꯉꯣꯜ ꯁꯔꯥꯡꯗꯦꯝꯅ ꯍꯣꯡꯉꯤ ꯁꯔꯥꯡꯊꯦꯝꯅ ꯍꯣꯡꯉꯤꯕ ꯀꯩꯅꯣꯗꯤ ꯏꯄꯥꯝꯗꯤ ꯀꯥꯏꯗꯒꯤ ꯏꯄꯥꯝ ꯖꯂꯥꯜꯄꯨꯔꯒꯤ ꯖꯂꯥꯜꯄꯨꯔꯒꯤ ꯑꯣ ꯈꯔ ꯂꯥꯞꯄꯦꯅꯦ ꯉꯔꯥꯡꯗꯤ ꯍꯪꯕꯗꯕ ꯀꯃꯥꯔꯕꯣꯟꯒꯤ ꯃꯧꯁꯤꯡ ꯍꯪꯕꯗ ꯆꯥꯟꯄꯨꯔꯒꯤꯅꯤ ꯒꯤꯗꯤꯅꯕ ꯑꯗꯣ ꯀꯩꯗꯧꯕ ꯏꯄꯥꯟ ꯊꯥꯕꯁꯤ ꯖꯄꯥꯟ ꯊꯥꯕꯁꯦ ꯖꯥꯡꯀꯣꯛꯇ ꯍꯥꯞꯄꯒ ꯑꯉꯥꯡꯗꯣ ꯂꯨꯖ ꯃꯥꯏꯊꯕꯤꯔꯒ ꯄꯨꯈꯠꯂꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯃꯝ ꯀꯨ ꯆꯥꯛ ꯆꯥꯔꯁꯤ ꯏꯁꯤꯡ ꯊꯛꯑꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯥꯏꯔꯒ ꯑꯗꯨꯏꯗꯤ ꯖꯥꯡꯀꯣꯛꯇꯣ ꯍꯥꯞꯄꯒ ꯅꯆꯥ ꯂꯧꯖꯒꯦꯔꯣ ꯑꯉꯥꯡ ꯅꯆꯥ ꯂꯧꯖꯒꯦꯔꯣ ꯊꯧꯗꯥꯡ ꯂꯧꯖꯒꯦꯔꯣ ꯑꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ ꯈꯨꯝꯒꯅꯤ ꯏꯆꯥ ꯂꯧꯖꯒꯦ ꯑꯗꯨ ꯇꯧꯕꯗꯨ ꯀꯅꯥꯅ ꯇꯧꯏ ꯃꯥꯏꯕꯤꯅ ꯃꯥꯏꯕꯤ ꯐꯪꯗꯕ ꯊꯣꯛꯑꯗꯤ ꯃꯥ ꯖꯍꯥ ꯑꯈꯪ ꯑꯍꯩꯗꯨꯅ ꯁꯨꯝ ꯇꯧꯔꯤ ꯁ꯭ꯋꯥꯏꯒꯤ ꯃꯥꯏꯕꯤ ꯂꯩꯔꯤꯕ꯭ꯔꯣ ꯀꯃꯥꯔꯕꯣꯟꯒꯤ ꯑꯣꯏꯅ ꯃꯥꯏꯕꯤ ꯃꯥꯏꯕꯤ ꯑꯁꯤ ꯖꯄꯥꯟ ꯍꯥꯏꯕꯒꯇꯒꯤꯗꯤ ꯂꯩꯕꯅꯤ ꯑꯣ ꯏꯄꯥꯟ ꯊꯥꯕꯒꯤꯗꯤ ꯂꯩꯌꯦꯕ ꯂꯩ ꯑꯣ ꯑꯗꯨꯅꯤꯅ ꯀꯥꯏꯗꯅ ꯆꯠꯂꯤꯅ ꯆꯠꯂꯤ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯅꯤꯌꯣꯝꯗꯤ ꯑꯃꯠꯇ ꯀꯥꯏꯗꯅ ꯆꯠꯂꯤ ꯑꯣ